some reliable source information खरा फंगबदगी हाइबे तारे कोई इनर लाइन परमिट से कोई फजना systematically implement तौरिब्रा तौरिब्रा इस फजना इनर लाइन परमिट की rules regulation फजना शेम मतुंग देदे कोई ना तौबसे मसी तौरम दबदगी कोई corruption तौरगा अदगी पीबे यारो दबदा पिरम्बा पीगे दबदा पीदम दबा दुगुमा मयाम अमा लेबदगी ममांगदा निंगसिंग बिरंगबनी कोई 16/8/2024 दा अखोई रेवेन्यू डिपार्टमेंट की एजेंसी में कोई सस्पेंड तौगिबनी अदगी अमुक 30/7/2024 दा लेबर डिपार्टमेंट की अमसु सस्पेंड तौगिबनी लाइक सुमाइना मथंग मथंग तौबसिदा ngasi su amuk yamna ngarang nahan tarik 30 se ko yam reliable source mo thang Bangladeshi oini hena chingnaba khara ekoi keno da mayang imphal da bakery sabagi kampham khara da sumaina wak toroga leire dukan toroga leire na pau phongode ke koi home department ki makha da koi instruction torkan da पुलिस की स्पेशल टीम तौर चेक तौहन बनी मधुकी चेक तौबदुदा अखोई कनोसी मी कुनगा मा तौर से अखोई बेकरी साबगी ने तौरगा कनोसी पायरगा लेरंबा अखोई आईएलपी कार्ड पास से पायरगा करीनो दुदी अखोइना बेकरी साबगी दी अखोईगी कहीं रूल्स याद है अखोई इनर लाइन परमिट की रूल्स वर्कर्स यावी वर्कर्स करम बनो हर कांदा गवर्नमेंट की प्रोजेक्ट और कंपनी की प्रोजेक्ट गवर्नमेंट की प्रोजेक्ट मधुद कंस्ट्रक्शन वर्कर है अदो मधु मोइना सोमदा अदुसु कंस्ट्रक्शन वर्कर सिसु those permanent citizen of Manipur, permanent residents of Manipur की दुना sponsor तौरगा तौबदा बोय याम फजन डिटेल इरिबने इना हाइरबसि मोय तौरका मियोय कुन गमापनदा तौरम गमापनसिगि मनुंगदा अखोगी रेगुलर परमिट लेबर परमिट लाइरे रेगुलर वना थाहुंगी चंगबा याबा अदुगा मुक थोखिबा अदुगुमसु मोय अहुम मरी मियर में दुदी होने डिटेल चे वने पिजरगे अरे सेद मोयसी तारिक कुंथा दा कोइना मयांग इफाल बेंगुन की सिदे दा हारिबा एलपी की चेक से तौबनी पुलिस सिंग तौबन मसिदे दा मी कुमापन ने अखोइना फंगबसे मोयसे असम की एड्रेस आधार पाइरम में असम की अदो असम की मखा लक्सगे असम की पाइरम में इनर लाइन परमिट 2019 की मतुंग इनदी मयाम हेन कंगे लेबर परमिट से is issued for a specific period of time or to a group of laborers or individual labor brought by any contractor or firm or company or individual engaging them for construction work si khataneba akhoi gi da chanarisi ado sigi wang mada tawramba haiba tare tawramba dagi koi thigalaba matung da moisi koi officer ma lana section dana masi tawramba gi officer ma koi revenue department gi agency ni koi suspend tawre ado da hana tawgi badune si ngasi tawrisne tawkan koi departmental inquiry fazina tawkan moigi chap chaba maramdi action lokot kani maramdi kaino da amma soiba yade be koi amma soiba da ne ngasi koina thenari ba mayams mamang mong gi mailing ai da maning nom dai ni ba pulap amuk sanga gasi tawre bis laibak si sasan je koi aduna ne na koi sincerity amak elected members singi marak da koi unity madrakar lai adi government officials singi marak se da koi sincerity amak drakar lai ownership yauna thabak tawba olaibak si koi gi ni koi लंदम से लेबीरीबा मैतई खंगदे मैतई पांगल खंगदे अदगी थादौ खंगदे पाइती खंगदे तांखुल खंगदे माओ खंगदे माराम खंगदे जेलेरों खंगदे
ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯣꯅꯔꯁꯤꯞ ꯑꯃ ꯑꯩꯈꯣꯏ ꯃꯄꯨꯅꯤ ꯀꯅꯥꯅ ꯃꯤꯇꯣꯞꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤ ꯀꯔꯤꯒꯤꯅꯣ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯑꯩꯈꯣꯏ ꯏꯚꯟ ꯑꯁꯥꯝ ꯐꯥꯎꯗ ꯍꯧꯖꯤꯛ ꯊꯛꯊꯛ ꯅꯦꯛꯑꯦꯕ ꯁꯤꯒꯨꯝꯕ ꯏꯟꯐꯤꯜꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯀꯔꯤꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝ ꯇ꯭ꯔꯤꯄꯨꯔꯥꯗꯒ ꯇꯧꯏ ꯅꯨꯡꯇꯤꯒꯤ ꯐꯥꯏ ꯅꯨꯡꯇꯤꯒꯤ ꯐꯥꯏꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯄꯒꯤ ꯐꯥꯏ ꯑꯁꯥꯝꯒꯤ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯄꯒꯤ ꯐꯥꯏ ꯃꯌꯥꯝ ꯍꯦꯟꯅ ꯎꯕꯤꯔꯝꯒꯅꯤ ꯑꯗ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯛꯅꯦꯁ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯑꯩꯈꯣꯏꯒꯤ ꯃꯣꯡꯒꯣꯂꯣꯏꯗ ꯁ꯭ꯇ꯭ꯔꯣꯛꯁꯤ ꯑꯩꯈꯣꯏꯒꯤꯁꯤ ꯎꯔꯛꯑꯀꯥꯟꯗ ꯃꯣꯏꯁꯤꯗꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯊꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯀꯣꯃꯨꯅꯤꯇꯤꯅꯤ ꯃꯣꯏꯁꯤ ꯃꯁꯤꯡꯁꯨ ꯌꯥꯝꯗꯦꯅ ꯇꯧꯔꯀꯥꯟꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯄꯤꯔꯛꯈꯤꯅꯦꯕ ꯑꯗꯣ ꯄꯤꯔꯛꯏꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠꯇꯨ ꯁꯤꯖꯤꯟꯅꯒꯗꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯕ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯩꯕꯥꯛ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯕ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡꯁꯨ ꯋꯥꯔꯧꯕꯤꯅꯣ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯗ ꯑꯩꯈꯣꯏ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯃꯤꯟꯅꯁꯤ ꯀꯜꯂꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤ ꯅꯥꯀꯜ ꯀꯌꯥꯗꯒꯤ ꯐꯨꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯜꯂꯝꯕ ꯉꯝꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯅꯗꯕꯗꯨ ꯀꯣꯟꯅ ꯇꯧꯁꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗꯩꯗ ꯑꯩꯈꯣꯏ ꯃꯣꯏꯁꯤ ꯒꯥꯔꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯍꯧꯖꯤꯛ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯉꯁꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯔꯒ ꯅꯤꯌꯣꯝ ꯀꯥꯏꯅ ꯃꯣꯏꯒꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯣꯏꯁꯤ ꯀꯔꯥꯏ ꯑꯁꯥꯝꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨ ꯑꯁꯥꯝꯅ ꯌꯦꯡꯖꯔꯁꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯃꯤꯠ ꯄꯤꯔꯝꯃꯤꯕꯗꯨꯁꯨ ꯂꯥꯜꯂꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯃꯔꯥꯟꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯕꯨ ꯔꯨꯜꯁꯅ ꯅꯣꯝꯁ ꯌꯥꯗꯕꯅꯤꯅ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯊꯤꯡꯇꯣꯛꯑꯒ ꯉꯁꯤ ꯑꯊꯦꯡꯕꯗ ꯖꯤꯔꯤꯕꯥꯝ ꯌꯧꯒꯅꯤ ꯑꯗꯨꯒ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯒꯤ ꯄꯨꯂꯤꯁꯁꯤꯡꯗ ꯁꯤꯟꯅꯔꯒ ꯃꯣꯏꯒꯤ ꯍꯣꯌꯥꯔ ꯑꯕꯥꯎꯠꯇꯨ ꯃꯣꯏ ꯑꯁꯥꯝ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯍꯦꯟ ꯑꯣꯚꯔ ꯇꯧꯅꯤ ꯑꯗꯨ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯁꯨ ꯁꯁꯄꯦꯟ ꯇꯧꯕꯒꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯔꯥꯏ ꯅꯨꯡꯉꯥꯏꯇꯦ ꯕꯠ ꯅꯪ ꯑꯃ ꯑꯩ ꯑꯃ ꯃꯥꯡꯕꯗꯒꯤꯗꯤ ꯂꯩꯕꯥꯛ ꯀꯜꯂꯝꯕꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯖꯥꯇꯤ ꯀꯜꯂꯝꯕꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯑꯗꯨꯗꯤ ꯑꯩ ꯑꯃ ꯃꯥꯡꯖꯈꯤꯁꯅꯨ ꯅꯪ ꯑꯃ ꯃꯥꯡꯖꯈꯤꯁꯅꯨ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯖꯥꯇꯤꯒꯤ ꯀꯟꯅꯅꯕꯗꯤ ꯑꯩꯈꯣꯏ ꯇꯧꯔꯝꯗ ꯌꯥꯗꯦ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡꯂꯨꯞ 35 ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯂꯩꯃꯤꯟꯅꯔꯛꯏꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯔ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯕ ꯑꯩꯈꯣꯏꯁꯤꯡꯗꯤ ꯈꯤꯇꯪ ꯁꯤꯟꯁꯔ ꯑꯣꯏꯅꯁꯤ ꯍꯥꯏꯕ ꯑꯁꯤꯃꯈꯛ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ